Manipur Top Channel dagi video amta update tawjage ngasi nungthin fongbasi fongda December gi tang 19 da Jharkhand su BJP sauna maithiduna thupsinkhre Hemant Soren CM oiragani India dagi BJP tapna mami samba horakle haiba yare Hindi blade haina khangnariba achaubu state singda BJP lengak tuba horakle Meithikhre Pradesh amadi Maharashtra da BJP lengak tuhonkraba matungda inau nowo oina Jharkhand su BJP ture Congress amadi mahaki alliance oiriba Jharkhand Mukti Morsana ngasi haidorakliba state assembly election da lengak sembagi magic number nifuga mathoidagi hena fangduna athuba matamda JMM gi maikaidigi Hemant Soren Jharkhand gi anauba chief minister oina wasak lauragani hairi Hauzik Faubagi oina Jharkhand Mukti Morsana sit kunthra phangba yana laire Congress na sit taragamari aduga RDD na sit ama fangduna pun alliance asina sit nifuga manga phangba yana laire state asida lengak pairiba BJP na sit kunga taruk phangba yana laire Jharkhand gi election result asina mayek sengle madudi BJP gi Narendra Modi amadi Amit Shah gi masinda miyamna thajaba thamdre haiba Hauzik Bihar Gujarat amadi Awaw Nongpok lamdam natana BJP na khutkan pangan na panba state la silaktre haiba yare haina phongdorakli. Thank you.